Lamdam asigi saktam ngaktuno thamliba khwaramban nupi kaithilgi saktam manghandana thamba Manipur Women's Market Policy semgadabani haina lengaki mafamda khwaramban laimrel sidabi ima kaithil lokmai seluki convener Asem Nirmalana phongdokre wafam asi ngarang Manipur gi Chief Minister gi mafamda Manipur gi nupi kaithil singi lokmai masil amasung saktam kannaba akanba thoksil senaba memorandum pisinkiba adugi matangda khwaramban kaithil number 1 da pangtokhiba paumi singa unaba amada phongdokhibani Magna Makatana Manipur gi khwaidagi maru oiba kaithil ama oiriba khwaramban nupi kaithil asi maidingu kabomba matamdagi hauduna natki chanabi ngakna horok khibani haina thajanari asigumba puwari ngaktuna thamliba kaithil sing asigi lukmai panbi ima singbu maikai kayadagi namthananaba honarakli masigi manung channa haukiba April gi tang 9 da Pauna Bazar da leiba Pradip Kumar Jain kawa mioi amagi dukanda lamdam asigi khwangi iyongi potlam kaya yolamki Masigi likhun thirwa matamda Imphal Municipal Corporation na ayaba piduna phamalamki thawong asi makhatana chathaba thoklabadi lamdam asida handloomgi oiba potlam kaya puthokliba imung lak ahum lom hena lamdam asida leiri asigumba kaya asi mapal lamgi lalomba singna mahut singkipa thoklabadi nupi kaithel haina leramliba asigi wahan thok leiraroi Manipur kan gi harbadi ima kaithel kan gadabani ima kaithel asi kanabagi damang lengakna lamdam asida puthokchaba potlam sing lamdam asigi nupi singna yonba yabagi ayaba piba loinana kaithel gi matai da phamliba potyon bising asi makhoisu imung manung punabagi damang laklibani makhoi ga kaithel manung da phamliba ima singa gi marakta thokliba khatna sainabagi thawong asi makhatana chathahandanaba makhoi gi oiba thawong thosil sinbiyo haiki Karigumba hajariba wafam asi lakliba tang kontra phawgi manungda thabak to onthok piraktraba dri makhal makha kaya ge khongjang kaya sangsalagani haina Nirmalana makha takhi April gi tarik 9 ngarang nahan gi se chahi simaki sida ekoina Pauna Bazar da dukan amakak changjarubuda chingnajaba ama laibagi Pradip Kumar Jain haidana dukan amak changjarueba dukan asida asukki matik ekoigi handloom products mayam se pairaga leirambani Kaithian da yoli ba koi imai ben singsna yoli sidi kaisu natre haba mangon da yoli mi ba poto madudagi di ekoi na karigi no ekoi gi inak nak pa jaga sida ekoi gi pothok sibu mitop haiba tare nan indigenous ba adugumba lalon tiktok ba karba to ba mi du da leiram ma banina karmaina no nangi license leibra khotpra hangnaba matam sida license puthore IMC na pire IMC na piram badagi di ekoi Madugi matung tarakpa tarik taramathoi asida ekoi IMC ge concern officer sing mayor yauna Imphal West ki STPO su yaubiraga ekoi ge kathien ge mihut singa apunba official meeting ama phamjai haba official meeting sida makoi na hairak pase IMC ge bylaw sida category A da handloom products and the clothes non indigenous traders sing na yon ba ya bagi hak lei Dukan license to madugi matungin na pibani hire